COVID-19 ꯃꯥꯌꯣꯛꯅꯔꯤꯉꯩ ꯂꯥꯟꯊꯦꯡꯅꯔꯤꯉꯩꯗ ꯀꯨꯝꯖꯥ 2020 ꯂꯣꯏꯒꯗꯕ ꯑꯁꯨꯝꯅꯒꯤ ꯊꯥ ꯑꯃꯈꯛꯇ ꯉꯥꯏꯁꯤꯜꯂꯛꯂꯦ꯫ COVID-19 ꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯑꯃꯁꯨꯡ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯄ ꯑꯣꯏꯅ ꯆꯍꯤ ꯑꯁꯤꯒꯤ ꯍꯧꯈꯤꯕ ꯃꯥꯔꯆ ꯇꯥꯡ 15ꯗꯒꯤ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯊꯝꯈꯤꯕ ꯂꯣꯛꯗꯥꯎꯟ ꯉꯁꯤꯒ ꯊꯥꯅ ꯅꯨꯃꯤꯠ 151 ꯃꯄꯨꯡ ꯐꯥꯔꯦ꯫ COVID-19 ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕ ꯊꯝꯈꯤꯕ ꯇꯣꯇꯦꯜ ꯂꯣꯛꯗꯥꯎꯟꯒꯤ ꯆꯠꯅ ꯄꯊꯥꯞ ꯃꯊꯪ ꯀꯣꯝꯊꯣꯛꯅꯔꯛꯇꯨꯅ ꯍꯧꯖꯤꯛꯇꯤ ꯑꯟꯂꯣꯛꯀꯤ ꯇꯥꯡꯀꯛ 5ꯔꯛ ꯁꯨꯔꯛꯇꯨꯅ ꯂꯣꯛꯗꯥꯎꯟꯒꯤ ꯂꯩꯔꯝꯕ ꯑꯊꯤꯡꯕ ꯑꯌꯥꯝꯕ ꯀꯣꯝꯊꯣꯛꯂꯦ ꯍꯥꯏꯕ ꯌꯥꯔꯦ꯫ ꯑꯗꯨꯃꯛꯄꯨ ꯃꯅꯤꯄꯨꯔꯒꯤꯗꯤ ꯅꯧꯅ ꯅꯥꯏꯠ ꯀꯔꯐ꯭ꯌꯨ ꯊꯝꯗꯨꯅ ꯂꯩꯅꯥ ꯑꯁꯤ ꯅꯧꯅ ꯑꯃꯨꯛ ꯊꯦꯡꯅꯕꯒꯤ ꯐꯤꯚꯝ ꯑꯃ ꯂꯥꯛꯂꯦ꯫ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯌꯥꯊꯪ ꯃꯇꯨꯡꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯃꯦꯖꯤꯁꯇ꯭ꯔꯦꯠ ꯊꯧꯕꯥꯜꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ ꯇꯥꯡ 23ꯗ ꯊꯣꯛꯈꯤꯕ ꯑꯣꯔꯗꯔ ꯑꯃꯒꯤ ꯃꯇꯨꯡꯏꯟꯅ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯅꯨꯃꯤꯗꯥꯡ ꯄꯨꯡ 6ꯗꯒꯤ ꯑꯌꯨꯛ ꯄꯨꯡ 4 ꯐꯥꯎꯕ ꯅꯥꯏꯠ ꯀꯔꯐ꯭ꯌꯨ ꯊꯝꯗꯨꯅ ꯂꯥꯛꯂꯤ꯫ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯊꯧꯕꯥꯜꯗꯒꯤ ꯐꯪꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯧꯕ ꯔꯤꯄꯣꯔꯠꯀꯤ ꯃꯇꯨꯡꯏꯟꯅ COVID-19 ꯂꯩꯅꯥ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕꯗ ꯊꯧꯕꯥꯜ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯑꯣꯏꯅ ꯃꯤꯑꯣꯏ 2,162 ꯄꯣꯖꯤꯇꯤꯚ ꯑꯣꯏꯍꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯃꯤꯑꯣꯏ 1,998 ꯐꯒꯠꯂꯛꯇꯨꯅ ꯗꯤꯁꯆꯥꯔꯖ ꯇꯧꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 52 ꯁꯤꯍꯟꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯑꯦꯛꯇꯤꯚ ꯑꯣꯏꯅ ꯂꯩꯔꯤꯕ ꯑꯅꯥꯕꯒꯤ ꯃꯁꯤꯡ 292ꯅꯤ꯫ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯑꯣꯏꯅ ꯔꯤꯀꯣꯚꯔꯤ ꯔꯦꯠ ꯑꯁꯤ 38.01ꯅꯤ꯫ ꯑꯃꯔꯣꯝꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯒꯤ ꯍꯦꯜꯊ ꯁꯥꯔꯚꯤꯁꯦꯁꯀꯤ ꯃꯈꯥꯗ ꯗꯤꯁꯇ꯭ꯔꯤꯛ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯊꯧꯕꯥꯜꯅ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ ꯇꯥꯡ 10ꯗꯒꯤ 15 ꯐꯥꯎꯕ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯍꯟꯗꯛꯇ ꯕꯥꯏ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈꯤꯕ ꯂꯤꯂꯣꯡ ꯑꯃꯁꯨꯡ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔ ꯑꯅꯤꯗ ꯆꯠꯊꯈꯤꯕ COVID-19ꯒꯤ ꯃꯥꯁ ꯇꯦꯁꯇꯤꯡ ꯑꯗꯨꯗ ꯄꯨꯟꯅ ꯃꯤꯑꯣꯏ 1,911 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 33 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯍꯧꯈꯤꯕ ꯅꯕꯦꯝꯕꯔ ꯇꯥꯡ 8ꯗ ꯄꯥꯡꯊꯣꯛꯈꯤꯕ ꯀꯦꯟꯗ꯭ꯔ ꯑꯅꯤꯒꯤ ꯕꯥꯏ ꯏꯂꯦꯛꯁꯟ ꯑꯗꯨꯗ COVID-19 ꯄꯥꯛ ꯁꯟꯅ ꯁꯟꯗꯣꯛꯂꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯁꯔꯀꯥꯔꯅ ꯀꯦꯟꯗ꯭ꯔ ꯑꯅꯤ ꯑꯁꯤꯗ ꯃꯦꯗꯤꯀꯦꯜ ꯇꯤꯝ 4 ꯁꯦꯝꯗꯨꯅ ꯆꯠꯊꯈꯤꯕ ꯌꯥꯝꯗ꯭ꯔꯕꯗ ꯀꯦꯟꯗ꯭ꯔ ꯑꯃꯃꯝꯗ ꯃꯤꯑꯣꯏ 3,000ꯒꯤ ꯆꯥꯡꯗ ꯇꯦꯁ ꯇꯧꯅꯕꯒꯤ ꯄꯥꯟꯗꯝꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯥꯔꯒꯦꯇꯦꯗ ꯇꯦꯁ ꯑꯗꯨꯗ ꯀꯦꯟꯗ꯭ꯔ ꯑꯅꯤꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯃꯤꯑꯣꯏ 1,911 ꯈꯛ ꯇꯦꯁ ꯇꯧꯕ ꯉꯝꯈꯤ꯫ ꯇꯦꯁ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯑꯣꯏꯅ ꯅꯕꯦꯝꯕꯔ 10ꯗ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯈꯦꯡꯃꯟ ꯖꯤꯂꯥ ꯀꯩꯊꯦꯜꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯦꯁ ꯑꯗꯨꯗ ꯁꯨꯞꯅꯒꯤ ꯃꯤꯑꯣꯏ 13 ꯈꯛ ꯊꯣꯛꯂꯛꯈꯤ꯫ ꯂꯥꯏꯕꯛ ꯐꯕꯗꯤ ꯃꯈꯣꯏ ꯂꯣꯏꯅꯃꯛ ꯅꯦꯒꯦꯇꯤꯚ ꯑꯣꯏꯈꯤ꯫ ꯑꯅꯤꯁꯨꯕ ꯅꯨꯃꯤꯠꯀꯤ ꯅꯕꯦꯝꯕꯔ ꯇꯥꯡ 12ꯗ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝ 2 ꯅꯨꯡꯒꯩ ꯑꯃꯁꯨꯡ ꯇꯨꯔꯦꯜ ꯑꯍꯟꯕꯤꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯦꯁꯇ ꯄꯨꯟꯅ ꯃꯤꯑꯣꯏ 53 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 15 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠ ꯑꯁꯤꯗ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯥꯡꯖꯤꯡ ꯂꯥꯏꯀꯣꯟ ꯑꯃꯁꯨꯡ ꯁꯥꯄꯝꯒꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯦꯁꯇ ꯃꯤꯑꯣꯏ ꯄꯨꯟꯅ 194 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 9 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯅꯕꯦꯝꯕꯔ 12ꯗ ꯍꯨꯝꯅꯤ ꯆꯟꯕ ꯑꯣꯏꯅ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯂꯥꯡꯉꯊꯦꯜ ꯀꯩꯊꯦꯜ ꯃꯆꯥ ꯑꯃꯁꯨꯡ ꯇꯦꯟꯊꯥ PHCꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯦꯁꯇ ꯄꯨꯟꯅ ꯃꯤꯑꯣꯏ 105 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 18 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯁꯤꯗ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯒꯦꯍꯨ ꯀꯣꯟꯖꯤꯟ ꯑꯃꯁꯨꯡ ꯂꯤꯂꯣꯡ ꯇꯥꯔꯦꯟꯃꯈꯣꯡ ꯖꯨꯅꯤꯌꯔ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯦꯁꯇ ꯄꯨꯟꯅ ꯃꯤꯑꯣꯏ 92 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 6 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯅꯕꯦꯝꯕꯔ 18ꯗ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯇꯦꯛꯆꯝ ꯍꯥꯏ ꯁ꯭ꯀꯨꯜ ꯑꯃꯁꯨꯡ ꯋꯥꯡꯖꯤꯡ ꯍꯣꯗꯥꯝꯕ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯦꯁ ꯑꯗꯨꯗ ꯄꯨꯟꯅ ꯃꯤꯑꯣꯏ 151 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 18 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯍꯪꯒꯥꯝ ꯊꯥꯕꯤ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜ ꯑꯃꯁꯨꯡ ꯍꯥꯎꯔꯩꯕꯤ ꯃꯌꯥꯏ ꯂꯩꯀꯥꯏ ꯃꯗ꯭ꯔꯥꯁꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯦꯁꯇ ꯄꯨꯟꯅ ꯃꯤꯑꯣꯏ 69 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 9 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯅꯕꯦꯝꯕꯔ 14ꯗ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯐꯨꯟꯗ꯭ꯔꯩ ꯃꯗ꯭ꯔꯥꯁꯥ ꯑꯃꯁꯨꯡ ꯀꯥꯏꯔꯦꯝꯕꯤꯈꯣꯛ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯍꯣꯜꯗ ꯄꯥꯡꯊꯣꯛꯄ ꯇꯦꯁ ꯑꯗꯨꯗ ꯄꯨꯟꯅ ꯃꯤꯑꯣꯏ 53 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 2 ꯈꯛ ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯍꯥꯎꯔꯩꯕꯤ ꯁꯝꯕ꯭ꯔꯨꯈꯣꯡ ꯄ꯭ꯔꯥꯏꯃꯥꯔꯤ ꯃꯗ꯭ꯔꯥꯁꯥꯗ ꯄꯥꯡꯊꯣꯛꯄ ꯇꯦꯁꯇ ꯃꯤꯑꯣꯏ 39 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 5 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯅꯕꯦꯝꯕꯔ ꯇꯥꯡ 15ꯗ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯈꯣꯡꯖꯣꯝ PHCꯗ ꯄꯥꯡꯊꯣꯛꯈꯤꯕ ꯇꯦꯁꯇ ꯃꯤꯑꯣꯏ 113 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 9 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯅꯨꯃꯤꯠ 5ꯅꯤ ꯆꯨꯞꯅ ꯆꯠꯊꯈꯤꯕ ꯁꯦꯔꯣ ꯁꯔꯚꯤꯂꯦꯟꯁ ꯇꯦꯁ ꯑꯗꯨꯗ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯃꯤꯑꯣꯏ 503 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 51 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯑꯗꯨꯒ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯃꯤꯑꯣꯏ 115 ꯇꯦꯁ ꯇꯧꯕꯗ ꯃꯤꯑꯣꯏ 35 ꯄꯣꯖꯤꯇꯤꯚ ꯑꯣꯏꯈꯤ꯫ ꯍꯟꯗꯛ ꯕꯥꯏ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈꯤꯕ ꯂꯤꯂꯣꯡ ꯀꯦꯟꯗ꯭ꯔ ꯑꯃꯁꯨꯡ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥ ꯀꯦꯟꯗ꯭ꯔ ꯑꯅꯤꯒꯤ ꯑꯄꯨꯟꯕ ꯚꯣꯇꯔ ꯃꯁꯤꯡ ꯃꯊꯪꯁꯤꯅ 93195 ꯑꯃꯁꯨꯡ 931,392ꯅꯤ꯫ ꯃꯤꯈꯜ ꯑꯁꯤꯗ ꯑꯄꯨꯟꯕ ꯚꯣꯇꯔ ꯃꯁꯤꯡꯒꯤ ꯆꯥꯗ 62ꯒꯤ ꯆꯥꯡꯗ ꯚꯣꯠ ꯊꯥꯗꯅꯈꯤ꯫ ꯑꯗꯨꯒ ꯁꯦꯔꯣ ꯁꯔꯚꯤꯂꯦꯟꯁ ꯇꯦꯁ ꯑꯁꯤꯗ ꯇꯦꯁ ꯇꯧꯕꯒꯤ ꯊꯣꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯂꯤꯂꯣꯡꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯚꯣꯇꯔ ꯃꯁꯤꯡ 59,195ꯒꯤ ꯆꯥꯗ 0.67%ꯅꯤ꯫ ꯑꯗꯨꯒ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ ꯑꯣꯏꯅ ꯑꯄꯨꯟꯕ ꯚꯣꯇꯔ ꯃꯁꯤꯡ 19,192,182ꯒꯤ ꯆꯥꯗ 1.60%ꯅꯤ꯫ ꯑꯗꯨꯒ ꯀꯦꯟꯗ꯭ꯔ ꯑꯅꯤ ꯑꯁꯤꯗ ꯇꯦꯁ ꯇꯧꯕꯗ ꯊꯣꯔꯛꯈꯤꯕ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯄꯣꯖꯤꯇꯤꯚ ꯑꯣꯏꯔꯛꯄꯒꯤ ꯆꯥꯡ ꯑꯁꯤ ꯂꯤꯂꯣꯡꯒꯤ ꯑꯣꯏꯅ ꯆꯥꯗ 15ꯅꯤ꯫ ꯑꯗꯨꯒ ꯋꯥꯡꯖꯤꯡ ꯇꯦꯟꯊꯥꯒꯤ ꯑꯣꯏꯅ ꯆꯥꯗ 10ꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯏꯂꯦꯛꯁꯟ ꯀꯃꯤꯁꯟ ꯑꯣꯐ ꯏꯟꯗꯤꯌꯥꯅ ꯄꯤꯔꯤꯕ ꯏꯟꯁꯇ꯭ꯔꯛꯁꯟ ꯃꯇꯨꯡ ꯏꯟꯅ ꯄꯥꯡꯊꯣꯛꯇ ꯌꯥꯗꯕꯅ ꯀꯦꯟꯗ꯭ꯔ ꯑꯅꯤ ꯑꯁꯤꯗ ꯕꯥꯏ ꯏꯂꯦꯛꯁꯟ ꯄꯥꯡꯊꯣꯛꯈ꯭ꯔꯕꯁꯨ ꯃꯁꯤꯗ ꯁꯟꯗꯣꯛꯂꯝꯒꯗꯕ COVID-19 ꯄꯣꯖꯤꯇꯤꯚ ꯑꯣꯏꯕꯁꯤꯡ ꯑꯗꯨ ꯃꯁꯛ ꯈꯪꯗꯣꯛꯂꯒ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯍꯧꯅꯕ ꯃꯥꯁ ꯇꯦꯁꯇꯤꯡ ꯇꯧꯁꯤ ꯍꯥꯏꯕꯗ ꯃꯤꯌꯥꯝꯅ ꯊꯣꯛꯂꯎ ꯌꯥꯗꯕ ꯑꯁꯤꯅꯤ꯫
COVID-19 की मणिपुर हौजिक ओइरक्लिबा नोमोगी मिसी मिनागी मसिंग हेंगललिबा पॉजिटिव की मसिंग हेंगललिबा असिदा मियामना टेस्ट तौसे हाबदा खंगना यादिबा असि करिगिनो नत्रगा लैंगाना नखोलिबा थौरांग असिदा थाजदबा अमा लेरबरा हाइबसिटी हंगनाय ओइबा वाहंग अमा ओइरि